ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯗ ꯈꯪꯗꯕ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯥ ꯕꯥꯔꯇꯣꯟ ꯐꯥꯎꯕ ꯅꯝꯕ ꯂꯣꯏꯔꯕꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯕꯥꯔꯇꯣꯟ ꯆꯠꯀꯗꯧꯕꯗꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯇꯣꯛꯑꯁꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥꯏꯕꯅꯤꯗ ꯍꯦꯃꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯂꯤꯛꯂꯥꯏꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯃꯃꯥꯗ ꯇꯝꯕꯅꯤ ꯃꯗꯨ ꯇꯥꯕꯗ ꯏꯔꯩꯃꯗꯤ ꯇꯤꯡꯂꯥꯎꯈ꯭ꯔꯕꯅꯤ ꯍꯦꯃꯅ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯍꯟ ꯑꯃꯗ ꯁꯧꯒꯠꯈꯤꯒꯅꯨ ꯃꯤꯒꯤꯁꯨ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯆꯔꯛꯄꯅꯤ ꯃꯥꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯗ꯭ꯔꯤꯀꯥꯟꯗꯗꯤ ꯌꯥꯔꯝꯃꯤꯗꯅ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯂꯛꯄꯗꯒꯤ ꯃꯁꯥꯅ ꯐꯤꯔꯦꯞ ꯂꯧꯖꯕꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯄꯥꯝꯗꯕꯒꯤꯅꯤ ꯏꯃꯥ ꯅꯪꯁꯦ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯍꯥ ꯅꯪꯁꯤꯕꯨ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯃꯤꯔ ꯍꯥꯏꯕꯅꯤꯗ ꯑꯩꯁꯤꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯆꯪꯍꯟ ꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯥꯔꯣꯏ ꯂꯨꯍꯣꯡꯕ ꯀꯥꯏꯕꯗꯤꯅꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯥ ꯃꯤꯗꯤ ꯂꯩꯁꯥꯕꯤꯅꯤ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯨꯔꯕ ꯅꯨꯄꯥꯅꯤ ꯀꯔꯝꯕ ꯅꯨꯄꯤꯅ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯂꯩꯅꯤꯡꯗꯣꯏꯅꯣ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯑꯁꯤꯃ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯨꯄꯤ ꯊꯤꯔꯔꯣꯏꯒꯦ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯌꯨꯝꯁꯤꯒꯤ ꯆꯥꯔꯣꯜ ꯑꯃꯠꯇ ꯊꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅꯦ ꯃꯥ ꯍꯧꯖꯤꯛꯄꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯤꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯥꯎꯒꯝ ꯇꯧꯕ꯭ꯔꯣ ꯏꯃꯥꯅ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯖꯔꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯕꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄ ꯄꯥꯝꯕꯅꯤ ꯑꯩ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦꯃ ꯇꯣꯛꯑꯁꯦ ꯍꯧꯖꯤꯛꯃꯛ ꯑꯩ ꯅꯅꯦ ꯍꯣꯏꯗ ꯆꯠꯀꯅꯤ ꯍꯩ ꯅꯣꯡꯗ꯭ꯔꯦꯟ ꯒꯥꯔꯤ ꯊꯧꯗꯣꯛ ꯃꯥ ꯍꯦꯝꯕꯗꯣ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯍꯧꯏ ꯏꯔꯩꯃꯅ ꯃꯄꯥꯝ ꯍꯦꯛ ꯌꯧꯕꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯀꯧꯔꯛꯂꯝꯃꯤ ꯃꯨꯛꯇꯥꯒ ꯃꯤꯈꯨꯕꯤꯒꯁꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯤ ꯃꯨꯛꯇꯥꯅ ꯏꯆꯦ ꯂꯥꯛꯏꯔꯣ ꯍꯦꯛꯇ ꯀꯥꯈꯠꯂꯛꯎꯗꯅ ꯑꯩ ꯅꯣꯏꯒꯤꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯏꯔꯩꯃꯒꯤ ꯋꯥꯉꯥꯡꯗꯨꯗ ꯃꯨꯛꯇꯥꯒ ꯃꯤꯈꯨꯕꯤꯒꯗꯨ ꯌꯦꯡꯂꯤ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯔꯛꯂꯒ ꯃꯤꯈꯨꯕꯤꯅ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯔꯩꯃꯗꯤ ꯑꯗꯨꯃꯛ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯂꯩꯀꯥꯏꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯕꯥꯔꯇꯣꯟ ꯐꯥꯎꯕ ꯅꯝꯕ ꯂꯣꯏꯔꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯤꯇꯦꯁꯟ ꯂꯤꯁꯇꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯕꯥꯔꯇꯣꯟ ꯆꯠꯇꯧꯕꯒꯤ ꯉꯥꯏꯔꯕꯅꯤ ꯑꯗꯨꯒ ꯑꯁꯨꯛ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯏꯆꯦ ꯅꯨꯄꯥꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯐꯖꯅ ꯑꯝꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯍꯣꯠ ꯅꯆꯥꯅꯨꯄꯤꯗꯨꯅꯅꯦ ꯏꯆꯥ ꯅꯨꯄꯥꯗꯨ ꯎꯅꯁꯦꯅ ꯀꯧꯔꯒ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯃꯜ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯠꯇ꯭ꯔꯣ ꯏꯈꯨꯕꯤꯒ ꯃꯨꯛꯇꯥꯒꯗꯣ ꯉꯛꯅ ꯌꯦꯡꯅꯩ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯝꯃ ꯑꯩꯈꯣꯏ ꯂꯤꯛꯂꯥꯏꯃꯛꯅ ꯑꯩꯈꯣꯏ ꯍꯦꯝꯕꯅꯕꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯅꯦ ꯏꯆꯥꯗꯨ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯗꯅ ꯀꯌꯥꯗ ꯍꯔꯥꯎꯖꯕ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯂꯦꯟꯕ ꯏꯅꯝꯃ ꯑꯉꯥꯡ ꯃꯁꯦꯜ ꯉꯥꯏꯍꯥꯛ ꯁꯥꯎꯅꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩꯈꯣꯏ ꯂꯤꯛꯅꯥꯏꯗꯕꯨ ꯃꯅꯣꯝꯆꯥꯏꯒꯤ ꯋꯥ ꯉꯥꯛꯇꯕ ꯍꯧꯅꯗꯦ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯁꯤꯅꯤꯅꯦ ꯑꯗꯨꯃꯛꯇꯤ ꯍꯥꯏꯕꯤꯅꯨ ꯏꯅꯝꯃ ꯑꯩꯁꯨ ꯏꯆꯥ ꯂꯤꯛꯂꯥꯏꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯏꯆꯥ ꯂꯤꯛꯂꯥꯏ ꯂꯥꯛꯂꯒ ꯑꯩ ꯁꯣꯏꯗꯅ ꯍꯪꯖꯒꯦ ꯏꯅꯝꯃ ꯍꯪꯉꯨ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯄꯤꯕꯤꯕ ꯊꯕꯛ ꯑꯃꯒꯤ ꯃꯄꯨꯁꯨ ꯑꯣꯏꯍꯟꯕꯤꯕ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯕꯨꯁꯨ ꯂꯦꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯤꯕ ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯨꯛ ꯁꯤ ꯌꯧꯅ ꯇꯧꯕꯤꯔꯒ ꯇꯧꯕꯤꯕ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯒꯦꯅꯦ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯀꯗꯥꯏꯗꯒꯤ ꯈꯪꯗꯧꯔꯤꯒꯦꯅꯦ ꯃꯁꯥꯗ ꯁꯦꯜ ꯈꯔ ꯀꯣꯝꯂꯛꯄꯁꯤꯗ ꯇꯧꯔꯤꯕꯅꯤ ꯍꯩ ꯃꯨꯛꯇꯥ ꯏꯆꯦ ꯆꯠꯂꯒꯦ ꯏꯆꯦ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯍꯥꯏꯗꯕꯅꯤ ꯆꯠꯂꯦ ꯑꯩ ꯆꯠꯂꯦꯀꯣ ꯏꯔꯩꯃꯗꯨ ꯆꯠꯈ꯭ꯔꯦ ꯏꯈꯨꯕꯤꯗꯨ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯈꯣꯏ ꯂꯤꯛꯂꯥꯏꯅꯕꯨ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯝꯒꯗ꯭ꯔꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯇꯟꯖꯥꯗꯨꯅ ꯂꯤꯛꯂꯥꯏꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯂꯤꯛꯂꯥꯏꯗꯨ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯃꯟꯗꯣꯝꯆꯥꯗ ꯌꯦꯡꯂꯛꯏ ꯂꯤꯛꯂꯥꯏ ꯅꯪ ꯏꯕꯨꯡꯉꯣ ꯍꯦꯝꯕꯗ ꯀꯔꯤ ꯍꯥꯏꯔꯣꯏ ꯂꯤꯛꯂꯥꯏꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯅꯪꯅ ꯍꯦꯝꯕꯕꯨ ꯀꯧꯔꯒ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯏ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯩ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯏꯁꯦ ꯏꯌꯥꯅ ꯅꯆꯤꯟꯅꯄꯣꯒꯤꯗꯃꯛꯇ ꯑꯗꯨꯛ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯤꯔꯒ ꯍꯧꯖꯤꯛꯇ ꯑꯍꯦꯟꯕ ꯄꯥꯎꯄꯒꯤ ꯋꯥꯔꯣ ꯏꯅꯝꯃꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯒ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯣ ꯅꯪꯗꯤ ꯇꯥꯔꯝꯃꯣꯏ ꯑꯩꯈꯣꯏꯁꯤꯕꯨ ꯑꯣꯏꯖ ꯑꯣꯏꯊꯛ ꯊꯤꯔꯒ ꯂꯩꯊꯣꯛꯄ ꯇꯥꯍꯟꯕ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯏꯁꯦ ꯏꯅꯝꯆꯥ ꯀꯀꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯏꯅꯝꯆꯥ ꯑꯃꯗꯤ ꯀꯀꯥꯒꯤ ꯋꯥꯕꯨ ꯍꯦꯛꯇꯣꯛꯆꯕꯒꯤ ꯏꯇꯤꯛ ꯏꯄꯥ ꯂꯩꯖꯗꯦ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠꯄꯨꯁꯨ ꯑꯩꯅ ꯌꯣꯟꯒꯦ ꯍꯥꯏꯅ ꯈꯟꯖꯗꯦ ꯑꯩ ꯏꯅꯝꯆꯥ ꯑꯃꯗꯤ ꯀꯀꯥꯅ ꯁꯤꯟꯕꯤꯕꯗꯣ ꯌꯥꯖꯩ ꯑꯗꯨꯕꯨ ꯏꯅꯝꯆꯥ ꯑꯩ ꯂꯩꯁꯥꯕꯤꯅꯤ
Kayno nang nahiningi base. Inumja, ay atombi ki mingthol phangbati pamde. Ay bu haiba indabini haina sukhan bigat. Tamoi hen bana seng mo pakhang ma koiram laba thoklagadi. Ay indumja madi kakan haiba ya thangdo. Ay ngakjaram gani. Matau karam na khanglibano haina mikhubi ga mukta gado palap yengnai. Phabu pharagadi kemta kaiba leitena. Inumja, nachabu marok thambigan. Na machara chabu oiragasu. Nacha laira pakhangda leijage. Atombigi mingtholdi nachagi na phamda phanghan bigano. Aina nangi phanaba selubasidi hibu changhat hatna boire. Aina di kana nati. Aigi chene he pokchaba machani ko haidana nangbu ichadi jagum khalluba. Ai khangi. Aibu namana te haiduna aigi wabu nangna kakba natro. Phai. Nasi haiba numit asidagi ai nangonda kariguma mata hairaro. Nasi hairamlaga mikhubi du changkre. Muktasu matunginaraga changki. Je. Tungdagi thoibana kaurakpani liklai tapna. Thoiba. Je. Khunggung leba punsidana yampai. Kananasu mihau chawde. Minungsidana thalaba khungungdo aduda leirase. Thoiba. Iche haifam khangtre. Iche yam ware. Ai ngayakta tumina pothage. Mathangi namini. Ayuk ngantado mikhubi irai mahoida lagli. Mikhubina. Inama, khwaitagi ngaklibasi. Aina niklaine koi hembabu nupi thiramla haibasi. Kamaina khanglibanu sini. Noina ka soidana hairubadi leite ko. Leite inama. Luhongbagi wase khakni aina mangonda haibade. Hembasu thabak chatpagi thoraklami. Mikhubina. Hemba. Kiyagine. Nang thudragadi iniga wari amata sasidana. Aine yai. Hembasu sofhaduda phamthare. Mikhubina. Inida sengna hayo. Nang nupi thiramla haibasi liklaida hairubro nangbo. Haidedene. Magaiga wari supagna sanade. Aduga mana matau karamna nang nupi thiramla haiba khangliba. Hemba nok fet tawraga. Ine. Sigu warsi tosida. Punsi siyam nungaina mayamni seba tawraga leirage. Nupi thirasu thidrasu chamanida. Ibungo. Nangi phirepto maduni hekta yaba natede. Nang sukhalu. Imadi sibaki lambida khong thangjinba haurabani. Hayeng nang nadomda kanana nangbu yengsinbigani. Yum masida kanana mara taraga lehauga tawrige. Poklagadi siba haibase hauna sanine. Hemba, namana hairibase nang muna khalu. Liklaigidi aina phanaba dum singi. Ima hoi ine hoina phabdo dum sinbiro. Tabu masana yadragadi namahaduna luhongbadi tawbiganu. Ase hairamlaga hembado haugatlaga chatkri. Mikhubi, nangi sibu yabu yaga tawribrane. Yani inama aini yanaba soidana singi. Pare adudi nangna hek yanaba silu. Aisu haifam dokpumama khangdrabani tawrise. Karibu haidoino kyanama tadreda. Hoi inama aina phanaba silagi. Adudi ayamuk chalukhigi. Chaka charaga hankrodana nangbo. Charogi inama yum yobaga chak thonglu tawriban. Pare adudi yawro. Inama so sumle haurage ko. Hoi inama adudi ayamuk thokhinaba tawrage. Hembadu thabak atai chatabi factory da hana laklami. Dakhmo, diklai du lakrabo. Gasigi lakbu dribo sir. Yari dude. Hemba school gi headmaster da call amuk tawre. Asom dagi headmaster duna. Hello, sir. 11 gi section B gi thoiba laishramdo ngasi school lakprom tingbi. Phani sir, ai lainam to lawjagi aduga muk tawjaragi. Phone thamkringe mikup aduda hembado wakhal moong khalli. Call amuk lakpaduda hemba set pairaga. Sir, thoibudo ngasigidi lakte haine. Pari thame dudi. Hembagi thamoidu longkre. Liklaina kayamuk yamna pamde haibasi maso ma khangli. Aduna hana leiramliba marido accident ni khallaga malik laibo machangumna khallage haiba wakhal se maso khallai. Chatkadba thabak yambana mama phamasida kuina leitharude. Factory dudagi thoraklaga atopa thabaki damak amuk chatkre.
ꯃꯤꯈꯨꯕꯤꯗꯨ ꯃꯌꯨꯝ ꯍꯜꯂꯛꯄꯒ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯏꯃꯧ ꯐꯪꯂꯦ ꯏꯆꯥ ꯂꯩꯇꯕ ꯃꯤꯗꯤ ꯅꯠꯇꯦꯗꯅ ꯏꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯗꯦ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯥꯏꯗꯅ ꯌꯥꯏꯐ ꯁꯤꯟꯕꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯪꯍꯠ ꯍꯥꯠꯄ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯦꯅꯦ ꯍꯥꯏꯔꯤꯕꯅꯤ ꯉꯥꯡꯂꯤꯕꯅꯤ ꯉꯥꯡꯒꯤ ꯌꯥꯎꯅ ꯇꯥꯔꯁꯅꯨ ꯍꯥꯏꯗꯅ ꯂꯤꯛꯂꯥꯏꯁꯨ ꯃꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯤꯕꯅꯤ ꯃꯤꯈꯨꯕꯤꯗꯤ ꯑꯗꯨꯃꯛ ꯉꯥꯡꯕ ꯂꯦꯞꯇꯦ ꯊꯣꯏꯕꯁꯨ ꯃꯁꯥ ꯂꯥꯏꯍꯧ ꯇꯧꯕ ꯑꯁꯤꯗ ꯃꯥ ꯊꯕꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯕꯅꯤ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯇꯥꯅ ꯂꯩꯕ ꯇꯪ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯁꯤꯟꯕꯤꯕꯒꯤ ꯋꯥꯅꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯑꯋꯥꯕ ꯃꯩꯔꯤ ꯊꯛꯇ ꯊꯥꯡꯒꯠꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯈ꯭ꯔꯕꯤ ꯏꯆꯦꯒ ꯏꯇꯩꯒꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯁꯅꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯏꯅꯝꯆꯥ ꯌꯥꯔꯦ ꯊꯣꯛꯄꯤꯔꯣ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯇꯥꯅꯤꯡꯉꯝꯃꯔꯣꯏꯅꯦ ꯀꯗꯥꯏꯗꯒꯤ ꯇꯥꯅꯤꯡꯗꯧꯔꯤꯒꯦ ꯑꯐꯕ ꯋꯥ ꯍꯥꯏꯔꯒꯕꯣ ꯅꯪꯅ ꯀꯔꯤꯗ ꯇꯥꯅꯤꯡꯗꯧꯔꯤꯒꯦꯕ 이놈자 ꯑꯇꯣꯝꯕꯤ ꯑꯣꯏꯕꯕꯨ ꯀꯅꯥꯅ ꯄꯥꯝꯒꯦ 이놈자ꯅ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯔꯒꯗꯤ ꯑꯩꯅ ꯌꯥꯗ꯭ꯔꯤꯕ ꯄꯥꯝꯗ꯭ꯔꯤꯕ ꯑꯁꯤꯗ ꯑꯊꯤꯡꯕ ꯊꯝꯕꯤꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯏꯅꯔꯤꯕꯁꯤꯗꯤ ꯅꯨꯄꯥꯗꯨ ꯐꯔꯒ ꯁꯦꯜ ꯄꯥꯏꯔꯒ ꯂꯣꯏꯔꯦ ꯅꯨꯄꯤꯗꯨ ꯌꯨꯝꯗꯨꯗ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅ ꯃꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯄꯥꯝꯕꯣꯝꯗꯣ ꯇꯤꯡꯗꯅ ꯅꯆꯤꯟꯅꯧꯄꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯒ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯗꯕ 이놈자 ꯀꯩꯒꯨꯝꯕ 이놈자ꯒꯤ ꯃꯥꯏꯈꯨꯒꯗꯕ ꯑꯣꯏꯔꯒꯗꯤ 이칠리오빠 ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯆꯈꯤꯒꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯕꯨꯛ ꯆꯦꯜꯂꯗꯨꯅꯅꯤꯅꯦ ꯃꯤꯅ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯗꯕ ꯅꯃꯥ ꯅꯄꯥꯅ ꯅꯥꯎꯀꯣꯜꯂꯛꯇꯕꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ 이놈자 ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯌꯨꯝ ꯑꯁꯤꯗ ꯅꯆꯤꯟꯅꯧꯄꯥꯕꯨ ꯊꯝꯕꯤꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯑꯣꯟꯁꯤꯜꯂꯒ ꯑꯩꯕꯨ ꯌꯣꯟꯕ ꯍꯦꯔꯥ ꯂꯝꯖꯥ ꯁꯥꯔ ꯃꯆꯥꯁꯤꯡꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯈꯨꯕꯤꯗꯨ ꯁꯥꯎꯅ ꯐꯦꯠ ꯇꯧꯔꯒ ꯆꯪꯈꯤ ꯂꯤꯛꯂꯥꯏꯗꯨ ꯃꯤꯈꯨꯕꯤꯒꯤ ꯀꯜꯂꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯗ ꯀꯞꯂꯛꯂꯦ ꯃꯟꯗꯣꯝꯆꯥꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯐꯣꯡꯗꯣꯛꯆꯕꯗ ꯇꯥꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯍꯣꯏꯅ ꯑꯗꯨꯝ ꯃꯄꯨꯡꯅꯤꯡ ꯂꯨꯝꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯕꯤꯔꯝꯕ ꯑꯁꯤꯗꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯟꯕꯤ ꯑꯣꯏꯈ꯭ꯔꯦ 이베마 ꯂꯤꯛꯂꯥꯏꯒꯤ ꯃꯋꯥ ꯃꯄꯥꯎꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯅꯍꯣꯏꯕꯣ ꯑꯌꯤꯡꯕꯤꯅ ꯏꯅꯦ ꯇꯥꯗꯦꯗ ꯁꯂꯥꯏꯒ ꯏꯕꯥꯅꯤ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯊꯤꯔꯨꯒꯦ ꯇꯧꯔꯤꯅꯤ ꯃꯥ ꯂꯤꯛꯂꯥꯏꯗ ꯃꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗꯣ ꯀꯥꯏꯗꯅꯤ ꯍꯥꯏꯕꯅꯣ ꯑꯗꯨ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯅꯦ ꯏꯃꯥꯗꯤ ꯁꯤꯗꯁꯨ ꯅꯣꯡꯃꯇ ꯂꯥꯛꯇꯕꯅꯤꯅ ꯐꯔꯁꯦ ꯅꯣꯡꯃ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯑꯌꯤꯡꯕꯒꯤ ꯏꯕꯥꯅꯤ ꯊꯤꯔꯨꯒꯦ ꯐꯪꯒꯗ꯭ꯔꯅꯦ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯏꯃꯥ ꯀꯩꯁꯨ ꯀꯩꯝꯇ ꯊꯤꯗ ꯈꯣꯠꯇꯕ ꯍꯥꯏꯕꯁꯤ ꯐꯖꯗꯦ ꯅꯣꯡꯃꯇ ꯃꯥꯁꯨ ꯐꯣꯟ ꯇꯧꯔꯛꯂꯛꯇꯦ ꯑꯩꯈꯣꯏꯒ ꯀꯥꯎꯈ꯭ꯔꯕ ꯖꯥꯠꯂꯣ ꯃꯥꯕꯣ ꯃꯥꯒꯤꯁꯨ ꯌꯥꯗꯕ ꯂꯩꯗꯅ ꯇꯧꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤꯗ ꯅꯨꯡꯁꯤꯕꯅꯤꯗ ꯏꯆꯥ ꯂꯤꯛꯂꯥꯏꯗꯣ ꯏꯪ ꯇꯞꯆꯔꯗꯅ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯅꯨꯡꯁꯤꯕ ꯃꯁꯛꯇꯣ ꯁꯂꯥꯏꯒ ꯑꯌꯤꯡꯕꯤꯒꯗꯣ ꯌꯦꯡꯂꯦ ꯁꯂꯥꯏꯅ ꯃꯥ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯅꯁꯥꯗꯣ ꯋꯥꯔꯅꯤ ꯏꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯍꯣꯏ ꯌꯧꯔꯣ ꯁꯂꯥꯏꯒ ꯑꯌꯤꯡꯕꯤꯒꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯦ ꯑꯌꯤꯡꯕꯤꯅ ꯁꯂꯥꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩꯁꯨ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯏꯅꯦꯗꯣ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯂꯤꯛꯂꯥꯏꯗꯣ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯌꯣ ꯑꯌꯤꯡꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯁꯂꯥꯏꯁꯨ ꯉꯥꯏꯍꯥꯛ ꯑꯌꯤꯡꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯥꯁꯨ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥꯏꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯅ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯕꯅꯤ ꯉꯁꯤꯗꯤ ꯃꯤꯈꯨꯕꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ 이놈자 ꯀꯩꯗꯧꯔꯦ ꯆꯥꯛꯇꯣ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ 이놈자 ꯄꯣꯊꯥꯕꯤꯔꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯡꯖꯒꯦ ꯃꯃꯜ ꯂꯩꯕꯤ ꯏꯕꯦꯝꯃ ꯍꯣꯏꯅꯤ ꯄꯣꯊꯥꯕꯤꯔꯣ ꯌꯥꯔꯅꯤ 이놈자 ꯌꯥꯔꯦ ꯃꯤꯡꯒꯧꯒꯗꯣ ꯑꯩ ꯑꯃꯇ ꯇꯥꯕ ꯄꯥꯝꯖꯗ꯭ꯔꯦ ꯃꯤꯡꯒꯧꯗ ꯀꯥꯏꯗꯕ ꯑꯗꯨꯃꯥꯏꯅ ꯊꯕꯛꯇ ꯀꯥꯏꯗꯕ ꯑꯣꯏꯔꯒꯗꯤ ꯐꯕ ꯂꯤꯛꯂꯥꯏꯗꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯊꯣꯛꯈ꯭ꯔꯕ ꯂꯤꯛꯂꯥꯏꯗꯤ ꯌꯦꯡꯂꯒ ꯃꯤꯈꯨꯕꯤ ꯃꯆꯤꯟ ꯆꯤꯡꯂꯒ ꯑꯁꯤꯒꯤ ꯃꯅꯨꯡ ꯀꯟꯕꯁꯤꯅꯅꯤꯅꯦ ꯃꯃꯥ ꯃꯄꯥ ꯉꯟꯅ ꯀꯥꯏꯅꯔꯤꯗꯣ ꯑꯐꯕ ꯃꯤꯅꯤꯒꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯁꯦ ꯂꯤꯛꯂꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯆ ꯀꯩꯗꯧꯔꯒꯦ ꯂꯤꯛꯂꯥꯏꯁꯨ ꯊꯣꯏꯕ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯂꯦ ꯀꯩꯝ ꯇꯧꯗꯦꯗ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ
Nangairi je. Chak thongni changkhraga laadi kaidorage. Inam chana thongagena haihawi. Table da leiriba liklai gi phone du call lai. Liklai hogatlaga kanano haini yengi. Hembagi call ni. Phone du receive tawraga. Hello. Hello, liklai. Tamo. Aido. Liklai na makha tadrine asomdagi hemba na hana. Liklai, ai pumna makhangi. Nangi thamoida kari phauri wakhal na kari khali haiba. Ai nangna haidraga su khangi. Hokiba pumna makto kautho. Accident haina khallo. Aina nangbu hek pokmina ba itani haina khallabani. Hayeng nangna sagi honglamdaida nabungna chawna luhongbinida. Nangna ibo haina daba phauramgani. Adumakna nangna thabak laktaba. Thoibabu school ka halaktabadi tawganu. Ai adu khangna thamoi pikpa nupadi nateda. Aibuso nangna nangi hek pokminaba nabungmakni haina khallo. Pokminaba machin manau ki oba maridodagi ahenba mari leite. Hayengdagidi thabak lauko. Thoibabuso school ka halu. Phare phare ai thamage. Hemba call do kakre. Liklai do muksu nungai chade. Mana maram oiraga kanagumbagi thamoibu wahalle khanbada. Aduba punsigi aruba khongthang amasu oibana mamagi phirep asedagi hongloi haibasimadi chapyungna lepkhrabani. Asumna namit kharani di haukre. Machana wakhal hongkhrabada mama ibema irei maso thoina takseludre. Machana pamliba aduda masu yare. Aduba mikhubidi madu yade. Karigomba liklaina hembada laikhiba taragadi lainariba marisi amuka hena naksenba natana lairiba henbagi lanthom singa sebu mihobadagi liklaibu nungti numit khudengi ngangdoi khi tawri. Liklai luhongba kaire pau tabada sanaraiga arubigadi lungaibada mapa laikhidre. Sanaraina atomba imana ngonda wa haige. Kiwa noima. Atay kay sukna teda ibe maliklay do imana ima woy ke haina khali nangbu gari khali ke. Ma wari do bawada yam khanagumse. Hay ma kay do bagi way doy no. Ima sukhangi ba natro liklay do luhong dore haiba. Luhong ba do kay bagi ni ne imana hairi se. Puren do handang mukti khomlak khidre. Sanaray na makhatare. Nang di khangamoy ibe maliklay do luhong aroy haiba do. Hairisibu kaidobu yauge haisa. Adudi chap chabadi ima hoisu khangdeda. Nupa aduga yanadre haibra karino. Marai mara khara thongnaba mali. Adunani ne. Ibe maliklai do ima oirase na hairise aina. Ma adu phajaba nateda. Luhongbagi walep nauraba nupi amabu. Hai madudi karisu kaide. Chelebu makti nateda na. Ibe maliklai do na masana yada mandom chana senbagi tangai phadadana ahalgi wadu ngakchabani. Masimakna mali sabi nate haibadi yaroidana. Ima khoina mabu imo iba pamliba. Masi kanana mo kari tawdawrige. Ma liklai do ekhoida hanadagi waraudo na lairibani santainabada ngairi. Mine ekhoibu yam hantana khankini. Madugi wado amukana panganima. Wahai sa hairamlaga haugatlaga thokre. Sanaraina amuk arubido ansillaga. Haina singna chatluko. Kachakaktada atomana chingna khigadaba thabak amada tawgano. Wahai amada laina phaba ngamba mini. Haima. Panyamdi yame khoina thirise. Haujupu kaidana muk thiru doiseba. Ngasigiri dose hayeng amuk thirase. Moi imphase nungdi nungai he. Soidane huragero. Ai bonga wigi tapta. Lao. Kaithel dagi kai kaino khara yenguse. Ani do kaithel lairiba domda amuk lai. Irap lapnada ani do apama pamba yaubra haiduna kai kaino khara yengli. Ayeng bina purit ama laukhatlaga. Salai sisa phajabra. Phajai. Ado yam chamandro nangi werade. Aigi nati inegini. Liklai sum mafam aduda lagbani ayeng bihana ubani. Kuina urudabaduda ma haraujana jensinge tawbani. Adubu manakta leiriba salaidu ubada ma thangjinge tawramba khongthangdu chapleplaga tum khajik hali. Imagidi yam leirabani leirasu yani nangi oina leijawda. Aise kanana te kaino inigi sum nungsidana leibai wani. Nungsiyu.
ꯅꯨꯡꯁꯤꯗꯧꯕꯗꯅ ꯅꯨꯡꯁꯤꯔꯨꯅꯨꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯐꯪꯗ ꯐꯪꯈꯤꯁꯅꯨ ꯑꯃꯗꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯄꯤꯔꯗꯧꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯒꯤ ꯋꯥꯕꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯕꯤꯈ꯭ꯔꯦꯗ ꯋꯥꯗ ꯌꯥꯔꯤꯕꯣ ꯐꯨꯔꯤꯠꯇꯨ ꯂꯧꯔꯒ ꯑꯅꯤꯗꯣ ꯂꯤꯛꯂꯥꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯂꯤꯛꯂꯥꯏ ꯃꯆꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯗꯒꯤ ꯍꯩ ꯈꯔꯒ ꯂꯩꯈ꯭ꯔꯁꯤ ꯏꯅꯦꯒꯤ ꯑꯣꯏꯅꯕ ꯑꯌꯤꯡꯕꯤꯅ ꯆꯠꯈꯤꯕꯗꯣ ꯂꯤꯛꯂꯥꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ ꯂꯥꯞꯊꯣꯛꯂꯕꯁꯨ ꯀꯥꯎꯊꯣꯛꯂꯕꯁꯨ ꯅꯨꯡꯁꯤꯖꯕ ꯃꯥꯕꯨ ꯎꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯈꯝꯕꯜꯖꯕ ꯑꯃꯗꯤ ꯐꯥꯎꯗꯕ ꯅꯠꯇꯦ ꯅꯥꯀꯜꯗꯒꯤ ꯄꯨꯔꯦꯅ ꯀꯩꯝ ꯂꯩꯗ꯭ꯔꯕꯣ ꯂꯤꯛꯂꯥꯏꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯨꯔꯦꯟ ꯂꯤꯛꯂꯥꯏꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯀꯣꯏꯅ ꯌꯦꯡꯂꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯇꯧꯗꯦ ꯆꯠꯂꯁꯤ ꯅꯪꯕꯨ ꯀꯩꯝꯇ ꯂꯩꯗ꯭ꯔꯕꯣ ꯌꯥꯔꯅꯤ ꯑꯩ ꯀꯣꯟꯅ ꯂꯩꯔꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯅꯤꯗꯨ ꯕꯖꯥꯔꯗꯒꯤ ꯊꯣꯛꯂꯛꯏ ꯅꯣꯛꯃꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯏꯔꯩꯃꯅ ꯎꯍꯧꯔꯦ ꯏꯔꯩꯃꯗꯣ ꯊꯥꯖꯗꯕꯒꯨꯝ ꯃꯥ ꯄꯨꯔꯦꯟꯒ ꯂꯤꯛꯂꯥꯏꯒꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ ꯄꯨꯔꯦꯟꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯔꯒ ꯂꯤꯛꯂꯥꯏꯅ ꯀꯥꯈꯠꯈꯤꯕꯗꯨꯃꯁꯨ ꯏꯔꯩꯃꯅ ꯃꯃꯤꯠ ꯁꯨꯞꯅ ꯌꯦꯡꯍꯧꯏ